ꯃꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤꯁꯤꯅ ꯑꯩꯈꯣꯏꯗ ꯅꯤꯡꯂꯤꯕꯁꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯁ꯭ꯀꯨꯜꯁꯨ ꯑꯃꯠꯇ ꯀꯥꯍꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯗ ꯅꯠꯇꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯈꯤꯒꯦ ꯍꯥꯏꯕ ꯑꯁꯤ ꯃꯇꯤꯟꯗꯥ ꯍꯥꯏꯔꯤꯕ ꯃꯨꯚꯤꯁꯤ ꯌꯦꯡꯃꯤꯟꯅꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯅꯔꯁ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯥꯡꯈꯠꯇꯨꯅ ꯍꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯟꯗꯛ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯔꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯔꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯦꯅꯤꯌꯥꯗ ꯁꯨꯝ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯉꯥꯡ ꯄꯣꯛꯄ ꯑꯁꯤꯗ ꯕꯤꯜꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯂꯤꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯦꯅꯤꯌꯥꯅ ꯃꯈꯣꯏꯅꯤꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯔꯤꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯍꯣꯔꯣꯡꯒ ꯈꯣꯡꯗꯕꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯦꯅꯤꯌꯥꯅ ꯃꯈꯣꯏ ꯃꯌꯨꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯃꯈꯣꯏꯅ ꯄꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈꯤꯗꯨꯅ, ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯅ ꯄꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯍꯦꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯦꯅꯤꯌꯥꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯃꯦꯇꯤꯟꯗꯥ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯦꯇꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯃꯇꯣꯝꯇ ꯏꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯇꯤꯟꯗꯥ ꯑꯁꯤꯕꯨꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯦꯇꯤꯟꯗꯥ ꯑꯁꯤ ꯆꯍꯤ 2 ꯁꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯇꯤꯟꯗꯥ ꯑꯁꯤ ꯆꯍꯤ 2 ꯈꯤꯇꯪ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯂꯧꯗꯕꯤꯗ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯗ ꯌꯨꯝ ꯑꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯃꯥꯏꯀꯦꯜ ꯑꯁꯤ ꯁ꯭ꯀꯨꯜ ꯀꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯦꯔꯤ ꯑꯁꯤꯗꯤ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯌꯣꯟꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯦꯅꯤꯌꯥ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀ꯭ꯂꯕꯇ ꯆꯠꯇꯨꯅ ꯌꯨꯋꯥꯔ ꯁꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯌꯨꯋꯥꯔ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯦꯇꯤꯟꯗꯥꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯌꯨꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯥꯖꯅꯕꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯦꯝꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯃꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯦꯒꯥꯖꯤꯟꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯦꯒꯥꯖꯤꯟꯁꯤꯡꯁꯤ ꯄꯥꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯦꯇꯤꯟꯗꯥ ꯑꯁꯤꯕꯨꯗꯤ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯦꯇꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨ, ꯑꯩ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯄꯥꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯥꯞꯇꯨꯅ ꯂꯩꯔꯤꯕ ꯇꯤꯚꯤ ꯑꯁꯤ ꯅꯪꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ, ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯄꯥꯒꯗꯧꯔꯤꯕꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯦꯇꯤꯟꯗꯥꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯄꯥꯒꯤ ꯅꯥꯀꯟꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯦꯇꯤꯟꯗꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩꯅ ꯄꯥꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯑꯃꯨꯛ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯇꯦꯂꯤꯐꯣꯟ ꯗꯥꯏꯔꯦꯛꯇꯔꯤ ꯑꯁꯤꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯩꯐꯝ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯂꯩꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯐ꯭ꯔꯦꯝꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯦꯗꯥꯝ, ꯅꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯄꯥꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐ꯭ꯂꯦꯝꯁꯅꯗꯤ ꯃꯦꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯅꯥꯀꯟꯗ ꯂꯩꯕꯅꯤ, ꯅꯪꯅ ꯆꯠꯂꯒ ꯄꯥꯔꯨꯆꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯇꯤꯟꯗꯥꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯅꯠꯇꯦ, ꯑꯩꯅ ꯄꯥꯖꯒꯗꯕ ꯂꯥꯏꯔꯤꯛꯇꯤ ꯑꯩꯅ ꯈꯪꯉꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯂꯩꯔꯤꯕ ꯑꯍꯟꯅ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯄꯥꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯇꯤꯟꯗꯥꯒꯤ ꯃꯃꯥꯅ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯁ ꯐ꯭ꯂꯦꯝꯅ ꯃꯦꯇꯤꯟꯗꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯦꯇꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯇꯩ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯦꯇꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯦꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯦꯇꯤꯟꯗꯥ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯥꯔꯗ ꯑꯃ ꯁꯥꯕꯤꯔꯒꯦ꯫ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ꯫ ꯅꯪꯅ ꯀꯥꯔꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯄꯥꯅꯤꯡꯕ ꯈꯟꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯄꯥꯖꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁ ꯐ꯭ꯔꯦꯡꯀꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯦꯇꯤꯟꯗꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯥꯔꯗ ꯑꯁꯤ ꯂꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛ ꯀꯌꯥꯕꯨ ꯄꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯦꯇꯤꯟꯗꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯂꯧꯗꯨꯅ ꯄꯥꯔꯛꯂꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ 3.5 ꯁꯨꯔꯛꯂꯝꯃꯤ꯫
Adu mahaki mama mapana di Martindana library stiki like logduna paribasi amata khanglamde. Matam asidi Martinda gi mamang leriba park asida atopa imung manunggi mama mapa singnadi makhoi gi macha singa nungaina sanabasi mahan urami. Masin maram obna mahak wakhan jam nungairamde. Adu Martinda gi mahamdadi mahaki marup asidi lirik kitang urami. Numit asigi numidang astong herina mahaki machanupi Martinda gi kaase lakha matam astidi mahaki machanupi sti masing jamlaba lirik kyam fadre rami. Adude herina mo mahaki machanupi da sumna hairami. Nangdi chahi mari kitang suda ngairibani. Nangna hojik lirik mayam sing asi pabagi darka oide harami. Adu Martinda nadi wakhan jam nungaitraduna mahaki mapada sumna haireglami. Baba aigi chahi asi taru makhai surabani. Ai hojik chahi mari natte harami. Amuk sumangna sumna hairami. Aigi chahi asig matung inadi ai hojik iskul kaba yarabani harami. Masing matung de herina mahaki machanupi na mangonda chahi taru makhai sure hairakpachi tabada mahangna yamna chingnaraduna machanupi asibu mahaki nupi jeniagi makal laklami. Amuksu herina mahaki nupi da sumna hairami. Aikhoini gi sanupi Martinda si chahi kya sure mahangna de ngoda chahi asi taru makhai sure hairegi asi chumra hairami. Adude heregi nupi jeniana mu mapurubada sumna haireglami. Hoi aikhoini gi sanupi si chahi mari kitang ngairi ne hairami. Adude Martinda mu mahaki mapa amadi mamada sumna hairami. Baba ai hauji school kajarege hairami. Adubu herina di nang school kaba yaro haiduna mahaki masanupi da hairami. Mapagi wahis tabada Martinda si wakhan jam nungaitabdi lerami. Amusu Martinda na wakhan nungaitana lairing matam asida mahaki mabung Michael na matam punamakta mangonda khanaba horami. Masig matungda Martinda si wakhan jam nungaitaran kaptu lerami. Amuk sumangna wakhan asumna khandu lerami. Aina kariguma school chapa tarabadi aisu marup yama thengnagani haiduna mahak wakhan nungaitabdi lerami. Mathang numita herina mahana gari jonbagi thaba asida paisa mayamna phangladuna mahak yamna haraujaduna mayumda halaglami. Amuk sumangna ka asi changlagla matung asida mahaki machanupada sumna hairami. Ichanopa ai ngasi pot mayamna yonduna paisa mayamna phangle. Adu baina posting asi yormada phangliba atong paisa se kyano khangdoknabagi ai nongonda posting asi laibagi mamanga aduga ina zone khibagi mamanduga nongonda hairaki nang nongta fajana angkar hotuna aingonda hairo hairami. Masig matungda herina mahana post yormagi paisa sing asi maki machanpada haiba horami. Matam astadi Michael asti lairik haitabasi maram mobana maki mapana haireglibasi fajana tawbangolamde. Adu Martinda nadi maki mapagi wahistabada maki mabung Michael na atong paisa sing sa hairak tringaida Martinda na hana haireglami. Matam astadi Martinda gi wahistabada makhoi umum manusi loina ngangnarami. Masig matungda Harry amadi maki nupina machanupi Martinda na hairegliba paisa asi chumbra haiduna yengba matam astadi loina chumlami. Adude Harry na yamna saurduna maki machanupi nong asumna hairami. Nangna engonda hairegliba si yamna chumle. Adubu nangna hoji engonda hairegliba sidi nangna engonda cheating tawbani. Karigumba mathangda nangna engonda cheating tawga haina khanba tarabadi aina nangmu matam punamakta dandi pigini haiduna Martinda asibudi make ka asi manung changan kirami. Mapana mu mangonda dandi pigini haiba wahis tabada Martinda loina khangmangalami. Dandi haibadi laman khumne haina khanduna maki mapagi mathakta mahanga laman khumlaga haina khalami. Mathanga yungtung Martinda na maki mama mapa se hogatringaida mama mapa gi baru masir changchanduna Harry gi masamna tainabagi koktei thaw asibudi besin asig manungda loina haijalami. Masig matungda Martinda na ahangwa bottle asigi manungda maki mamagi masam nganganabagi color asibudi mapagi bottle asigi manunga hanjanduna makti kara tumina changkhirami. Nongala matungda Harry na thabak chatnabagi mahangna thaw asi makoka tairami. Amukse Harry na machanupa Michael da sumna hairami. Ngasi aina nang asibu dukaladur pudunu chakani. Aina kariguma sikiba tarabasu aigi business asi nangna makha na tahugudrubani hairami. Amukse Harry na machanupa Michael da sumna hairami. Maham asi leiriba miyosing asina aigi ifamdai gari leiba matamda aigi sak asi yengduna leiribani. Adu aigi samasidi amta haudaba sina maram mobana aina thabak chatringaida makeup tawbasi matam jam changi nang ngahakta ngairamo hairami. Masig matungga Michael na mahang makeup tawba loraga tholokko matam astadi mahaki masam asidi wakthangna du leirami. Matam asdi Martinda na mahaki mapagi masam asi ubada nokningduna noktu leirami. Aduga mahaki machanupa Michael amadi mahaki nupi Jeniana di mahaki mapurubagi masam asi ubada yamna nganglami. Adude Michael na mahaki masam asi mingsel si yengma matam astadi mahaki na pakhaladun laurami. Masig matungda Michael na mahaki macha ani si gulena makhoi gi dukara si chatnabagi mahana pochai kharu pudu laklami. Matam astadi CID ani khangna Michael na tawriba sing si loina yengdu leirami. Karigidamak CID sing asina Michael na tawriba si yenglibino haiba tarabadi Michael na joliba posak sing asi marakta mahangna hurananu yoma posak kyam si yorami. Adude Michael na mahaki dukara si yor matung astadi mahangna yamna haraujaduna mahaki machanupa da sumna hairami. Maham asida ina nakli gi posak mayamna thamlibani hairiba posak sing sa ina originally haijanduna maham asi leiriba myo sing asi loi yolibani masina maram mobana ai paisa mayamna pairibani hairami. Amuksu Harry na maham asi leiriba gari gi ateka part kyabu gamna napsala matungda
mahang maham se leba miyo sing sta pang basidun yolami adu ma ki machanupi Matilda na di ma ki mapada sum nairami baba nang tawriba thabak sing si yamna fatte nang kari gi damak phatta posak sing si maham se leba icham chamba miyo sing se chin thiduna yolibno hairami adu be heri na di machanupi da sum nairami pukcheng yamna sengna thabak kyama tawkhiba miyo sing si hojik phaw paisa ama da paiba ngam khidri hairami masig matung dong heri na ma ki machanupa gi mamangda leriba gari sigi meter sibu loina handaranduna ma ki machanupa da sum nairami ꯑꯩꯈꯣꯏꯅ ꯒꯥꯔꯤꯒꯤ ꯃꯤꯇꯔꯁꯤ ꯂꯣꯏꯅ ꯍꯟꯊꯍꯜꯂꯒ ꯌꯣꯟꯕ ꯇꯥꯔꯕꯗꯤ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯊꯧꯗ꯭ꯔꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯂꯩꯕ ꯃꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯃꯌꯥꯝꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯦꯔꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨ ꯃꯥꯔꯇꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯅꯪꯅ ꯃꯇꯨꯡꯗ ꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯥꯔꯇꯤꯟꯗꯥ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩ ꯑꯁꯤ ꯅꯉꯣꯟꯗꯒꯤ ꯆꯍꯤ ꯃꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯥꯔꯇꯤꯟꯗꯥꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯇꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯒꯝ ꯃꯌꯥꯝ ꯇꯩꯁꯜꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯦꯔꯤꯒꯤ ꯅꯨꯄꯤꯁꯤꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯔꯨꯁꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯕꯨ ꯊꯧꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯖꯤꯅꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯉꯁꯤ ꯌꯨꯋꯥ ꯁꯥꯟꯅꯕꯗ ꯄꯩꯁꯥ ꯃꯌꯥꯝꯅ ꯇꯣꯡꯉꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯔꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯅꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯅꯪꯒꯤ ꯎꯞꯂꯤꯕ ꯇꯨꯄꯤꯗꯨꯕꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯍꯦꯔꯤꯅ ꯃꯍꯥꯛꯀꯤ ꯇꯨꯄꯤꯁꯤꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯇꯨꯄꯤꯁꯤ ꯂꯧꯊꯣꯛꯄ ꯌꯥꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯅꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯄꯤꯁꯤꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯨꯄꯤꯁꯤ ꯂꯧꯊꯣꯛꯄ ꯉꯝꯗꯕꯤꯗ ꯖꯦꯅꯤꯌꯥꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯆꯥ ꯊꯛꯇꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯁꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯣꯏꯅ ꯆꯣꯡꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯦꯔꯤꯒꯤ ꯐꯦꯃꯤꯂꯤꯁꯤ ꯏꯀꯥꯏꯕ ꯅꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯔꯇꯤꯟꯗꯥꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯦꯅꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯄꯤ ꯑꯁꯤꯕꯨ ꯀꯥꯇꯤ ꯑꯃ ꯁꯤꯟꯅꯗꯨꯅ ꯂꯧꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯨꯄꯤ ꯑꯁꯤꯒꯤ ꯃꯆꯦꯠ ꯈꯔꯗꯤ ꯍꯦꯔꯤꯒꯤ ꯃꯀꯣꯛꯇ ꯅꯞꯇꯨ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯍꯦꯔꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯔꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯦꯝꯞꯁꯤꯡ ꯑꯗꯨ ꯃꯨꯊꯠꯂꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯃꯥꯏꯀꯦꯜꯅꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯦꯝꯞ ꯑꯁꯤ ꯃꯨꯊꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯔꯇꯤꯟꯗꯥꯅꯗꯤ ꯂꯦꯝꯞ ꯑꯁꯤ ꯃꯨꯊꯠꯇꯕꯤꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯦꯔꯤꯁꯤ ꯌꯥꯝꯅ ꯁꯥꯎꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯏꯠ ꯑꯁꯤ ꯃꯨꯊꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯅꯪ ꯇꯤꯚꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤ ꯃꯀꯣꯛ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤ ꯇꯤꯚꯤꯁꯤ ꯅꯝꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨ ꯃꯥꯔꯇꯤꯟꯗꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯂꯗꯨꯅ ꯇꯤꯚꯤꯁꯤꯗ ꯃꯨꯟꯅ ꯀꯟꯅ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯇꯤꯚꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯈꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯔꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯇꯤꯚꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯇꯤꯚꯤ ꯀꯥꯏꯔꯤꯕꯁꯤ ꯀꯔꯤꯝꯇꯅ ꯑꯣꯏꯔꯝꯗꯦ ꯃꯥꯔꯇꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯨ ꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯇꯤꯚꯤꯁꯨ ꯊꯨꯒꯥꯏꯕ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯦꯔꯤꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯄꯨꯟ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯇ꯭ꯔꯥꯟꯁꯄꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯤꯅ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯕ ꯃꯊꯣꯡ ꯆꯥꯗꯕ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯃꯊꯣꯡ ꯆꯥꯗꯕ ꯇꯥꯔꯕꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯍꯦꯔꯤꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯥꯔꯇꯤꯟꯗꯥ ꯑꯁꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯔꯤꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩ ꯌꯥꯝꯅ ꯍꯣꯡꯅ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯒꯥꯔꯤꯁꯤ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯃꯨꯛꯇ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅꯁꯨ ꯍꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯍꯜꯂꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯄꯨꯜꯅ ꯍꯦꯔꯤꯗꯒꯤ ꯂꯩꯕ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯔꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯥꯔꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯅꯪ ꯍꯌꯦꯡꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯂꯣꯏꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯥꯔꯇꯤꯟꯗꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯄꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯁ꯭ꯀꯨꯜ ꯀꯥꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯔꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯔꯇꯤꯟꯗꯥꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅ ꯑꯣꯟꯅꯔꯝꯃꯤ ꯑꯗꯨ ꯃꯥꯔꯇꯤꯟꯗꯥꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯗꯕꯤꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯆꯪꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯄꯨꯜ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯎꯕꯗ ꯃꯐꯝ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ
Principal asing mong si ubda Matinda siyam na kijaraduna mahang madakana chenjanduna Lord kirami. Masing matung na Matinda na school ase tamlamba Lavender amadi Holland sena ka ubanupi mathenarami. Aduna Matinda na mo maki marup anista sun hanglami. Aikoi school ase principal ase matam punamakta Sartre sing asi mahang adum fubra harami. Adu makoi ani nadi Matinda na pakum asuna piraglami. Aikoi ki principal ase mi fubda natana. Tonga ma punishment kaya amsu mahang napi. Ngarang su akoi class tawring matam aduda akoi class ki Sartre nupa masa amana mithai ani usabadu principal aduna farami. Maduna maram wabana principal aduna sangladuna Sartre dubu akoi class ki thongna ododagi mahak makhada langthagi harami. Amuksu Holland senana Matinda ta sum nairami. Akoi ki principal ase hana Olympics hanari aduna maha ase yamna sathiva principal nupi amani harami. Madure Lavender namu Matinda ta sum nairami. Akoi ki school ase da principal na Sartre ka punishment pinabagi yamna sathiraba ka ama lei. Hairiba ka adugi manung amade thongsing adu mathong marang khangdabda jochai mam thigenu lei harami. Lavender gi wastabada Matinda se yamna pakhatuna leptu lerami. Tajasta principal asina Sartre sing asik marakta laktuna Amandra ka uba nupi masa mak chakchalaglami. Amuk sumangna Amandra ta sum nairami. Amanda nang na heng sul karakpada nangi puliba sam gi style adu hongtoktuna lakadabani harami. Adu Amanda nadi ai gi samasi hongtokpa ngamlo haiduna pakhum piraglami. Madule principal asisu Amanda gi wastabada yamna songleduna Amanda ka samani su faiduna kanna hairiga Amanda astibadi garden amada langsen kirami. Masing matungda principal asina Sartre sing asibu nakoi class changlo haiduna loina changan kirami. Adubu Matinda ki class laik takruba Miss Hani asidi principal astik top nupi mo irami. Makti pukchen jamna chawba angang singbu lungna toba oja nupi mo irami. Amuksu Miss Hani na Matinda da sum nairami. Matinda nangna akoi class asida lakpa asigidamak nangbu thagar phongdokle hairami. Amuk sumang sum nairami aina karigumba class asida question hangba tarabadi nang ansar khangba tarbasu nakut thangkatuna pakhom hete piru hairami. Masig matungda Miss Hani na makoi class leiriba Sartre sing asida araiba question kharuba hangba horaglami. Matam asidi class tamliba Sartre sing asina Miss Hani na hangliba question asik ansar loina pirami. Amuk su Miss Hani na question aruba kharuba hanglaka matam asidi Sartre sing asidi pakhom amata piba ngamdabide leirami. Adu Matinda nadi Miss Hani na hangliba question asik khangi haduna makut thagalaktuna question asik ansar piraglami. Adu Miss Hani nadi Matinda na piragliba pakhom asi tabada jamna ngakladuna Zumbra haiduna mahangna calculator se yengu matam astedi Matinda na hairak lebese chumlami. Masina maram wabna Miss Hani namu Matinda da sum nairami. Matinda nangna matau karamna aina hangliba jamna luba question asik pakhom piraglibino hairami. Adu Matinda nadi Miss Hani da pakhom asul pirami. Miss aidi piklenga matam adudagi larik jamna paba pamba sin maram wabna Mesna singbasi piklingai de hona fazana padru lai hairami. Matinda gi haito singthobi mongsi ubada Miss Hani si jamna harau jaduna makoi principal transbun gi marakal laklami. Amuk sumangna transbun sta sum nairami. Aikoi school asida ngasidang lakliba Matinda hairibun pi macha asi jamna haito singthoi aduna mahang noji tamliba class asi tamandavida awangba class to ne taman se hairami. Adubu principal transbun sinadi Miss Hani na mawnda hairibasi Matinda si mahang laik tangdabuni haina khanduna mahang namuk Miss Hani da sum nairami. Miss nangna ngasida lakliba Matinda hairiba Sartre nupi macha adu senaba ngamdaba tarabadi Matinda bu aigi dandi pibagi ka adu fadun thamge nanga yamathuna mahamasu thalukna challu haiduna Miss Hani budi maki kaasti tanthokirami. Masig matungda Matinda na school ste halaktuna maki mai masi lakam matam masida mahang yamna harau jaduna mamada paw kharabu tamgaiduna mamada hanjanan kaujarami. Adu mahaki mama Jeniana di Matinda na mamonda hairibasi amna tadavida atobu miyo kharagalurina phone asida wari sanadu lerami. Amuksu Matinda na mama na pakum amda pirakta basin maram wabna mahak wakan nungai tradun leptu lerami. Numit asik numidang asung Harry ki timasina TV jengdun lering matam astedi makoi yungi thongsu hangtu aiduna kanagumba amna thong thilaglami. Madudagi Harry na makoi thongsu hangtoktuna yengma matam astedi makoi yumasi laglibasi atai kanam tu iramde. Matinda ki makoi class ki Miss Hani orami. Matam astedi Harry na sunna khalami. Magi machanupi nang si school karubada school lutada mathong chadaba soin tawrom lagani. Maduna makoi yumasida complain tawba lakko erangane haiduna maki machanupida Harry na lauduna sum nairami. Matinda nang yamatuna nangi kara changkhraidina maki machanupi sibda ka cha changan khirami. Masig matung Harry na Miss Hani da sum nairami. Ai hoji TV yengaduri nang yamatuna mahamasu tharokun chakkhraiduna makoi thongasu thingjan gaina tawba matam astedi Miss Hani da Harry da sum nairami. Harry nang na nachanupi si karimta khandavida nang TV yengmane hena luna khallabra masina takpadi nang na nacha sing asi karimta nuksi de haina takpane hairami. Adubu Harry nadi Miss Hani gi waisa tabada marks pilot taduna Miss Hasibu makoi ka se changwa haidun changhalami. Madude Miss Hani namu Matinda ki family sta sum hairami. Nakoi gi nasanupi Matinda si jamna talent le aduda mahaga si awangma class ta manduna
ꯌꯥꯝꯅ ꯊꯨꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯍꯟꯕꯅ ꯐꯩ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯅꯤꯌꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗꯕꯨ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯕꯅꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯀꯌꯥ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕꯤꯗ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯍꯨꯠꯇ ꯃꯦꯀꯞ ꯇꯧꯗꯨꯅ ꯁꯛ ꯍꯦꯟꯅ ꯐꯖꯕꯅ ꯐꯩ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯤꯁ ꯍꯅꯤꯅ ꯑꯃꯨꯛ ꯑꯁꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯅꯥꯔꯛꯄ ꯇꯥꯔꯕꯗꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯅꯠꯇ꯭ꯔꯥ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯗꯣꯛꯇꯔ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯀꯌꯥ ꯂꯣꯏꯁꯤꯜꯂꯒ ꯗꯣꯛꯇꯔ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯍꯟꯕꯅ ꯐꯩ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯁ ꯍꯅꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯇꯤꯟꯗꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯥ ꯑꯁꯤꯒ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯇꯤꯟꯗꯥꯒꯤ ꯀꯥ ꯑꯁꯤꯗ ꯃꯦꯇꯤꯟꯗꯥꯒꯤꯗꯃꯛ ꯃꯤꯁ ꯍꯅꯤꯅ ꯂꯥꯏꯔꯤꯛ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯁ ꯍꯅꯤꯅ ꯂꯥꯏꯔꯤꯛ ꯊꯝꯂꯝꯕ ꯑꯁꯤ ꯃꯦꯇꯤꯟꯗꯥꯅ ꯎꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯤꯁ ꯍꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯀꯣꯟꯐꯔꯦꯟꯁ ꯍꯣꯜ ꯑꯁꯤ ꯊꯝꯂꯝꯃꯤ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯕ꯭ꯔꯨꯁ ꯀꯧꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯨꯁ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔ ꯑꯁꯤꯅ ꯑꯩꯅ ꯆꯥꯅꯕꯒꯤ ꯆꯣꯀ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯅꯤꯁꯃꯦꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯝꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯨꯁꯀꯤ ꯃꯃꯥꯡꯗ ꯀꯦꯛ ꯑꯃ ꯊꯝꯗꯨꯅ ꯕ꯭ꯔꯨꯁꯇ ꯀꯦꯛ ꯑꯁꯤꯕꯨ ꯆꯥꯎ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯔꯨꯁꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯨꯁꯇ ꯄꯤꯖꯒꯗꯧꯔꯤꯕ ꯀꯦꯛ ꯑꯁꯤ ꯍꯨ ꯌꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯔꯛꯇ ꯕ꯭ꯔꯨꯁꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯦꯛ ꯑꯁꯤ ꯍꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯗꯕꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯟꯁꯄꯜꯁꯤꯅ ꯑꯃ ꯁꯥꯎꯗꯨꯅ ꯅꯪ ꯀꯦꯛ ꯑꯁꯤ ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯦꯛ ꯑꯁꯤꯕꯨꯗꯤ ꯃꯉꯣꯟꯗ ꯅꯝꯐꯨꯗ ꯄꯤꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯨꯁꯅ ꯀꯦꯛ ꯑꯁꯤ ꯆꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕ꯭ꯔꯨꯁꯅ ꯀꯦꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯦꯛ ꯑꯃꯁꯨ ꯄꯨꯔꯛꯇꯨꯅ ꯕ꯭ꯔꯨꯁꯇ ꯆꯥꯎ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯔꯨꯁꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯀꯦꯛ ꯃꯌꯥꯝꯅ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯔꯛꯂꯤꯕ ꯀꯦꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯨꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯦꯛ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯨꯁ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯋꯥꯟꯊꯔꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯤꯟꯗꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯨꯁꯇ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯨꯁ ꯅꯪꯅ ꯀꯦꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯕ ꯉꯝꯒꯅꯤ ꯅꯪꯅ ꯀꯦꯛꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯥꯊꯣꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯕ꯭ꯔꯨꯁꯅꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯆꯥꯕ ꯉꯝꯗꯕ ꯇꯥꯔꯕꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯆꯥꯎ ꯍꯥꯏꯔꯤꯕ ꯀꯦꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯩ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯕ꯭ꯔꯨꯁꯀꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯥꯎꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯂꯥꯡꯕ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯅꯌꯨꯝꯗ ꯍꯟꯗꯕꯤꯗ ꯄꯨꯡ 5 ꯆꯣꯟꯊꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯇꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯔꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ CID ꯑꯅꯤ ꯑꯁꯤ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯇꯤꯟꯗꯥꯅ ꯃꯈꯣꯏ ꯀꯥ ꯑꯁꯤ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯦꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ CID ꯑꯅꯤꯈꯛ ꯂꯩꯍꯧꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯔꯤꯅꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯀꯥꯗꯨꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯀꯥꯗ ꯆꯪꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯄꯤꯛꯅꯤꯛ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯦꯕꯦꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯖꯪꯒꯜ ꯑꯁꯤꯗ ꯆꯨꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯨꯝ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯀꯧꯇꯥ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯌꯥꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯤꯟꯗꯥꯁꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯈꯗ꯭ꯔꯛ ꯇꯧꯗꯨꯅ ꯌꯥꯗꯕ ꯒꯥꯔꯤ ꯑꯃ ꯄꯤꯔꯛꯄꯅꯤ ꯑꯗꯨꯅ ꯅꯪ ꯑꯁꯤ ꯑꯩꯅ ꯄꯥꯅꯤꯁꯃꯦꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯄꯥꯅꯤꯁꯃꯦꯟ ꯄꯤꯅꯕꯒꯤ ꯊꯝꯂꯤꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯀꯥ ꯑꯁꯤ ꯃꯅꯨꯡꯗ ꯃꯇꯤꯟꯗꯥ ꯑꯁꯤꯗ ꯐꯖꯅ ꯊꯝꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤꯁ ꯍꯅꯤꯅ ꯑꯥꯏꯃꯟꯗꯥꯒꯤ ꯃꯁꯝ ꯑꯁꯤ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯄꯨꯜ ꯑꯁꯤ ꯂꯥꯛꯀꯅꯤ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯦꯕꯦꯟꯗꯔ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯖꯪꯒꯜ ꯑꯗꯨꯗ ꯐꯪꯂꯛꯈꯤꯕ ꯆꯨꯝ ꯑꯁꯤꯕꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯊꯛꯀꯗꯧꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯀꯣꯜ ꯑꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯃꯈꯣꯏ ꯀꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯁ ꯍꯅꯤꯅ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯃꯇꯤꯟꯗꯥ ꯑꯁꯤ ꯎꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯤꯁ ꯍꯅꯤꯅ ꯃꯇꯤꯟꯗꯥ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯥꯅꯤꯁꯃꯦꯟ ꯄꯤꯕꯒꯤ ꯀꯥ ꯃꯆꯥꯗꯨꯗ ꯐꯥꯖꯅ ꯊꯝꯂꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯤꯁ ꯍꯅꯤꯅ ꯃꯇꯤꯟꯗꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯇꯤꯟꯗꯥ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯌꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒ꯭ꯂꯥꯁ ꯑꯁꯤ ꯍꯩꯗꯨꯅ ꯊꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨ ꯂꯩꯔꯝꯃꯤ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅꯗꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯅꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯂꯤꯕ ꯒ꯭ꯂꯥꯁ ꯑꯁꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯒ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯦꯕꯦꯟꯗꯔꯅ ꯍꯥꯞꯆꯤꯟꯈꯤꯕ ꯆꯨꯝ ꯑꯁꯤ ꯌꯥꯎꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
ꯑꯩꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯤꯗ ꯆꯨꯝ ꯍꯥꯞꯆꯤꯜꯂꯤꯕꯁꯤ ꯃꯇꯤꯟꯗꯥ ꯅꯪꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯤꯟꯗꯥꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯤꯟꯗꯥꯅ ꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯃꯇꯤꯟꯗꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯤꯗ ꯆꯨꯝ ꯍꯥꯞꯆꯤꯟꯗꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗ ꯁꯣꯏꯗꯅ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯤꯟꯗꯥꯅꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯏꯁꯤꯡ ꯊꯛꯂꯝꯕ ꯒ꯭ꯂꯥꯁ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯒ꯭ꯂꯥꯁ ꯑꯁꯤ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯨꯈꯤꯗꯨꯅ ꯒ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡ ꯌꯥꯎꯔꯝꯕ ꯆꯨꯝ ꯑꯁꯤꯕꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯅꯣꯛꯇꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯅꯞꯂꯤꯕ ꯆꯨꯝ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗꯒꯤ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯇꯤꯟꯗꯥ ꯑꯃꯗꯤ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯇꯤꯟꯗꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯄꯋꯥꯔ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯇꯤꯟꯗꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯁ ꯑꯩꯁꯦ ꯁꯛꯇꯤ ꯌꯥꯎꯏ꯫ ꯉꯁꯥꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯑꯩꯅ ꯇꯨꯍꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯤꯁ ꯍꯅꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯅꯐꯝꯗ ꯑꯁꯤꯒꯨꯝꯂꯕ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗꯦ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯤꯟꯗꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯁ ꯅꯪꯅ ꯊꯥꯖꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤꯒꯨꯝꯕ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯇꯤꯟꯗꯥꯅ ꯏꯁꯤꯡ ꯑꯁꯤꯕꯨ ꯒ꯭ꯂꯥꯁ ꯑꯁꯤꯗ ꯍꯩꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯒ꯭ꯂꯥꯁ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯒ꯭ꯂꯥꯁ ꯑꯁꯤ ꯀꯔꯤꯝꯇ ꯇꯨꯔꯝꯗꯦ꯫ ꯑꯗꯨ ꯃꯤꯁ ꯍꯅꯤꯅ ꯑꯃꯨꯛ ꯃꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯤꯟꯗꯥ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ, ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯀꯣꯏꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯇꯤꯟꯗꯥꯅꯁꯨ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯃꯤꯁ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯁ ꯍꯅꯤ ꯑꯃꯗꯤ ꯃꯇꯤꯟꯗꯥ ꯃꯈꯣꯏꯅꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯇꯤꯟꯗꯥꯅ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯁ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡ ꯑꯁꯤꯗ ꯁꯛꯇꯤ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯤꯁ ꯍꯅꯤꯅꯗꯤ ꯃꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯁꯥ ꯃꯅꯨꯡꯗ ꯅꯪꯅ ꯁꯛꯇꯤ ꯌꯥꯎꯏ ꯍꯥꯏꯅ ꯈꯟꯖꯔꯤꯕꯗꯨ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯕ ꯊꯝꯖꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯕꯣꯔꯟꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯧꯔꯤ ꯍꯥꯏꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯇꯤꯟꯗꯥꯅ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯧꯔꯤ ꯍꯥꯏꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅ ꯍꯥꯏꯅꯕꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯤꯁ ꯍꯅꯤꯅ ꯑꯃꯨꯛ ꯃꯇꯤꯟꯗꯥꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯔꯒ ꯍꯥꯏꯗꯨꯅ ꯃꯤꯁ ꯍꯅꯤꯅ ꯋꯥꯔꯤ ꯈꯔꯕꯨ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯍꯤ 2 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯏꯃꯥꯗꯨ ꯁꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯄꯥꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯟꯇꯤ ꯇ꯭ꯔꯥꯟꯁꯕꯨꯟꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯠ ꯅꯩꯔꯛꯄꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯕꯨꯟꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯤꯁ ꯍꯅꯤꯅ ꯃꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯂꯤꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯅꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯦ, ꯑꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯁꯣꯏꯅ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁ ꯍꯅꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯇꯤꯟꯗꯥ ꯑꯁꯤ ꯍꯔꯥꯎꯖꯗꯨꯅ ꯅꯣꯛꯇꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯁ ꯍꯅꯤꯅ ꯃꯇꯤꯟꯗꯥ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯤꯁ ꯍꯅꯤꯅ ꯃꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯂꯧꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯇꯤꯟꯗꯥꯅ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯁ ꯅꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯅꯥꯝꯇꯗ ꯀꯤꯔꯝꯃꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁ ꯍꯅꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯨꯝꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗ ꯀꯤꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯕꯣꯔꯟꯒꯤ ꯌꯨꯝ ꯑꯁꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯕꯣꯔꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯣꯏꯕ ꯆꯠꯅꯕꯒꯤ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯇ꯭ꯔꯥꯟꯁꯕꯣꯔꯟꯒꯤ ꯃꯃꯥꯡꯗ ꯑꯃꯨꯕ ꯍꯧꯗꯣꯡ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯥꯟꯁꯕꯣꯔꯟꯅꯗꯤ ꯍꯧꯗꯣꯡ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯥꯟꯁꯕꯣꯔꯟꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗ ꯃꯇꯤꯟꯗꯥꯅ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯁ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯇꯤꯟꯗꯥꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁ ꯍꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯇꯤꯟꯗꯥꯒꯤ ꯃꯅꯤꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯁꯨꯝ ꯌꯨꯝ ꯑꯁꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯆꯣꯀꯣꯂꯦꯠꯀꯤ ꯕꯣꯛꯁ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁ ꯍꯅꯤꯅꯗꯤ ꯃꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯣꯛꯁ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯊꯥꯏꯅꯒꯤ ꯆꯣꯀꯣꯂꯦꯠ ꯍꯥꯞꯄꯒꯤ ꯕꯣꯛꯁꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯕꯕꯥꯗꯒꯤ ꯆꯣꯀꯣꯂꯦꯠꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯥꯟꯁꯕꯣꯔꯟꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯂꯧꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯆꯣꯀꯣꯂꯦꯠ ꯑꯃꯐꯥꯎ ꯆꯥꯕ ꯐꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯇꯨꯅ ꯃꯤꯁ ꯍꯅꯤꯒꯤ ꯊꯥꯏꯅꯒꯤ ꯀꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯁ ꯍꯅꯤꯒꯤ ꯀꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯣꯇꯣ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯤꯟꯗꯥꯅ ꯌꯥꯝ ꯆꯤꯡꯅꯔꯗꯨꯅ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ,
Miss Nangi Babasi, a quick principal transpoons and a heart Kivamali, Noi Babagi, property mamasi Mahang and Long Nabagi Harami. Nakalamuram Dana, principal transpoonski cars in Lambi de Yaramde. Masina Madam Mabana, Maki cars in Mayumasitam Toduna Halagami. Aduga Yumasi Matak Asidano, Miss Hanina, Maki tiny is Hanaramba, Ladivisi Paigan, Tobumata Mastedi. Yumasi Makada, principal transpoon Gilakum Kontarami. Masina Madam Mabana, Makoinina, 2 minutes Tolotuna, Makata Ying Dovumata Mastedi. Principal transpoons in Yamas Harduna. Matindag mapada phone tawduna sum hairami nangna mathong marang khangdabida yadaba gari ma aingon jon selakuna hawjiti gari semata yadre hairami tanja aste principal transposna maki table asig matak leiriba chocolate ki box ki makhum ase hangtok jim han urami masina maram mabana principal se loine khangmangalami maki yu masigi manungda kanagumam changdu leire haiduna adu miss hani amadi matinda makhoi ni sinadi principal ki mongsi ubade yana pakhaleduna miss hani na matinda da sum hairami matinda nang yu masigi chakhanlona senduna Saksang thong to hangtokuna nang mahamasing nathokuna chatkro harami masina maram moibana matinda su principal asigi saksang asitam chin khirami matam master principal asiju matinda gi maning da inadun laklami amusu principal asina matinda gi marakta yogdu ra habasi miss hani loina urami masina maram moibana miss hani na principal asigu maki maraktong lakna bagi mahak leire haibga sawum pirami masing matungda principal asimu miss hani leiriba nakalasom da kan chendu laklami tanja aste ni matinda na subidigi Principal ki saksang de leiriba colleague sing asi loine takhiremi masina maram mabram principal asina maki saksang asida kanagmom leire haidna kan selaglami adu matinda nadi principal ki saksang ki thongasu hangdoktuna selaga na tawu banta mastedi thong asidi mapana ge thingjenu leirami masina maram mabna maksu krem to pai leiramde masi matung de principal asina maki saksang asi yorko mata mastedi maki dining table asi makada mi asi lotu leire basi mang chingnerami masi matung de principal asina dining table asi makada lotu leire mi asi kanano haiduna Paragaituna piece of Haigarpamata mastedi, Matindadi, Maki powers sinaduna, dining table si Makata Lotu Lake Rami, Masina Maramabana Principal Sina, Matinda sit Fabangalam day. Tanja steady, you must see Makada Miss Hanina, Principal Tonga si Hangtokton Tingelami, Karigamang Suma Toribuna Hyper Tarabadi, Tong Hangtopagi Tingelmi Makona si Principal Sin Tava Tarabadi, Maki you must see Manunga Sangal Libamusi, Nantokuna Sen Krabasi, Principal Sina Sumna Kanda Bagurami. Masing matung principal asina maki yu masing makara jentara ko matam mastidi Miss Hanidi matinda leiriba kaasi chenkalaglami matam masung matinda na sen makola si transponsion tarami masina maram mabna transponsu Miss Hani na chenkaliba asig matakta kan chekatu laglami masing matung da matinda amde Miss Hani yasi yu masig basement asida chentaduna basement asi leram liba thongna asig na toktun chen khirami adu principal asinadi basement asi laka matam mastidi maki yu masig changlaliba miyo sing asi Maki thongna ostegi nanthokuna chen crabs khanglami masina maram mobana maki basement thongsu thugaiduna maksu mapan tholaglami matam astedi maki jo masi mapana kanamta leiramde asina maram mobana principal siam songleduna maki mamangda leiramba motri gam su manga thugairami tanja astedi miss hani amadi matinda makoini si layasi marumda lotu leirami masing matungda matinda na miss hani da sun hairami aikoi principal ase principal obeg magulamda yaukti makti mathong rang khangdaba oja amane hairami Amuk sumangna Miss Asida sum hairami Miss Nong Mama aikoina maham asi laktuna nangi kada lehuriba nangi laidebi amadi nanga chaning liba chocolate si lawba lakse hairami adu Miss Asinadi matinda da sum hairami matinda nangna mathangda principal asi yumda amona chatkya na khanganu karingo manu ukiba tarbadi mahanga nanga sip soidna hatkini hairami masing matung matinda na maki mayum si lakama tamastadi maki mama asidi makoi yumasida matam punamakta senadu leriba CID ni si leiminarami adubu CID ni sidi maki mama nadi makoi yumasida khungbu yongba lakune khandu lerami tanja astadi heri si maham si laklami amuk se heri na maham si leram liba miyo ni sta sum hairami nakoina karigidam mathomran khangdabida aigi permission yaudabida yumasi laklibano nakoi yamna thuna charkhro hairami adu matinda nadi maki mapada sum hairami baba maham si laklam lebasi khumjo mamiyo nati makoi ni si CID hairami adubu heri nadi masanupi da sum hairami nangna mathomran khangdabida waising se hairakano hairami Matam astedi matinda si amna sawang leduna maki mapasi yengnu lerami adubu heri namu maki pansanupi si fura gano laka matam astedi matinda na am sawduna makoi thongsi yengnu lerami masina maram mabana matinda ki sakti sina maram mabana makoi thong asidi masa maton lok toksin kirami masig matungda matinda loina khangmangalami maki masa sida sakti yaure haibasi madugi sumatakta maki sakti si karam matamda tholai haiba tarabadi mahana yamna sawduna karingo posamda yengmada maki sakti ji sijinaba ngamya si khanglami Masig matungda maki sakti si matau karamna sijinaragani haiduna maki ka asi manungda present practice tawrami matau sumna tawduna matindana
ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯅꯣꯡꯃ ꯃꯦꯇꯤꯟꯗꯥꯅ ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ CID ꯑꯅꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯒꯥꯔꯤꯒꯤ ꯒꯦꯔꯦꯖ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ CID ꯑꯅꯤꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯦꯔꯤꯒꯤ ꯁꯥꯖꯅꯕ ꯐꯣꯇꯣ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯍꯦꯔꯤꯗ ꯑꯩꯈꯣꯏꯅ ꯀꯦꯁ ꯄꯥꯟꯖꯟꯗꯨꯅ ꯍꯦꯔꯤꯁꯨ ꯐꯥꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯦꯇꯤꯟꯗꯥꯅꯗꯤ CID ꯑꯅꯤꯁꯤꯅ ꯍꯥꯏꯅꯔꯤꯕꯁꯤ ꯂꯣꯏꯅ ꯈꯪꯕꯗꯒꯤ CID ꯑꯅꯤꯁꯤꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯦꯇꯤꯟꯗꯥꯅ ꯃꯥꯒꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯁꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯍꯣꯡꯗꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯦꯇꯤꯟꯗꯥꯅ CID ꯑꯅꯤꯁꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯥꯅꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯦꯟ ꯌꯥꯎꯗꯕꯤꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ CID ꯑꯅꯤꯁꯤꯅ ꯑꯗꯨꯝ ꯃꯦꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯅꯄꯥꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯁꯤ ꯐꯥꯗꯨꯅ ꯑꯩꯈꯣꯏꯅ ꯖꯦꯜꯗ ꯊꯝꯈ꯭ꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯁꯨ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯊꯝꯈ꯭ꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ CID ꯑꯅꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯦꯇꯤꯟꯗꯥꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯥꯒꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ CID ꯑꯅꯤꯁꯤꯅ ꯊꯧꯔꯛꯄ ꯒꯥꯔꯤꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯊꯧꯍꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯦꯇꯤꯟꯗꯥꯅ ꯑꯃꯨꯛ CID ꯑꯅꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅꯤ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯆꯠꯈꯤꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ CID ꯑꯅꯤꯁꯤꯅ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯈꯥꯝꯅꯕꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯇꯤꯟꯗꯥꯅ ꯃꯥꯒꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ CID ꯑꯅꯤꯁꯤꯅ ꯄꯨꯔꯛꯈꯤꯕ ꯃꯦꯇꯤꯟꯗꯥꯒꯤ ꯃꯄꯥꯒꯤ ꯔꯦꯀꯣꯔꯗ ꯌꯥꯎꯕ ꯀꯦꯁꯦꯠ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯂꯧꯍꯧꯗꯨꯅ ꯗꯁꯕꯤꯟ ꯑꯃꯗ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯦꯇꯤꯟꯗꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯩꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯅ ꯃꯤꯁ ꯍꯅꯤꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯕꯦꯒ ꯑꯁꯤ ꯂꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅꯗꯤ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯊꯥꯡ ꯑꯁꯤ ꯐꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯃꯟꯕ ꯌꯨꯝ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯥꯟꯕꯗ ꯃꯤꯁ ꯍꯅꯤꯒꯤ ꯊꯥꯏꯅꯒꯤ ꯁꯥꯟꯅꯕꯒꯤ ꯂꯥꯏꯙꯤꯕꯤꯁꯨ ꯂꯧꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯎ ꯑꯁꯤꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯔꯤꯕꯜ ꯑꯁꯤꯗꯤ ꯎ ꯑꯁꯤꯗ ꯄꯜꯍꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯔ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯁ ꯍꯅꯤꯅ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯍꯥꯛꯀꯤ ꯊꯥꯏꯅꯒꯤ ꯃꯄꯥꯒꯤ ꯆꯣꯀ꯭ꯂꯦꯠꯁꯨ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯅꯥꯝꯇ ꯎꯔꯝꯗꯦ ꯑꯗꯨ ꯃꯦꯇꯤꯟꯗꯥꯅꯗꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯃꯈꯥꯗ ꯍꯤꯞꯇꯨꯅ ꯂꯣꯠꯇꯨ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯔꯗ ꯊꯦꯠꯂꯤꯕ ꯐꯂꯥꯡꯒꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯀꯇꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯑꯗꯨꯝ ꯇꯧꯍꯜꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯐꯝꯅꯕꯒꯤ ꯆꯧꯀꯤ ꯑꯁꯤ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯉꯁꯤꯗꯤ ꯑꯩꯒ ꯇꯝꯃꯤꯟꯅꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯃꯊꯛꯇ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯤꯕ ꯃꯩꯒꯤ ꯋꯥꯌꯔꯁꯤ ꯂꯣꯏꯅ ꯂꯦꯡꯍꯟꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥ ꯑꯁꯤꯗ ꯃꯩ ꯑꯁꯤ ꯑꯃꯨꯛ ꯉꯥꯟ ꯇꯧꯍꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯂꯥꯡꯒ ꯊꯦꯠꯇꯨ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨꯗꯤ ꯂꯩꯃꯥꯏꯗ ꯇꯥꯍꯟꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯃꯥꯡꯗ ꯃꯩ ꯆꯥꯛꯇꯨ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯆꯥꯍꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁ ꯍꯅꯤꯒꯤ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯄꯥꯏꯍꯜꯂꯛꯇꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯐꯣꯇꯣ ꯊꯦꯠꯂꯝꯕ ꯖꯒꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯁ ꯍꯅꯤꯒꯤ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯊꯦꯠꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯃꯦꯇꯤꯟꯗꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯅ ꯃꯐꯝ ꯑꯁꯤ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯤꯁ ꯍꯅꯤꯒꯤ ꯃꯄꯥꯒꯤ ꯊꯋꯥꯏꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯅ ꯈꯟꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯀꯥ ꯑꯁꯤꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯇꯤꯟꯗꯥꯒꯤ ꯇꯥꯍꯧꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯔꯤꯕꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯋꯥꯏꯄꯔ ꯑꯁꯤꯗ ꯄꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯗꯨꯅ ꯅꯣꯛꯇꯨ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯦꯇꯤꯟꯗꯥꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯃꯦꯇꯤꯟꯗꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁ ꯍꯅꯤꯒꯤ ꯊꯥꯏꯅꯒꯤ ꯂꯥꯏꯙꯤꯕꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯆꯣꯀ꯭ꯂꯦꯠ ꯑꯁꯤꯕꯨ ꯄꯤꯔꯝꯃꯤ ꯑꯗꯨ ꯃꯤꯁ ꯍꯅꯤꯅꯗꯤ ꯃꯦꯇꯤꯟꯗꯥꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯤꯁ ꯍꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯅꯪ ꯆꯪꯂꯒꯅꯨ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯑꯩ ꯑꯣꯏꯅ ꯆꯪꯂꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯗꯤ ꯃꯦꯇꯤꯟꯗꯥꯅ ꯑꯃꯨꯛ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯤꯁ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯤꯁ ꯍꯅꯤꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯦꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯦꯇꯤꯟꯗꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯜꯂꯦ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤꯗꯃꯛ ꯄꯣꯔꯛꯂꯤꯕ ꯂꯥꯏꯙꯤꯕꯤ ꯑꯁꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯨꯕꯗꯤ ꯐꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯦꯇꯤꯟꯗꯥꯅꯗꯤ ꯃꯤꯁ ꯍꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯤꯁ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯁꯛꯇꯤ ꯂꯩ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯤꯁꯅ ꯑꯃꯨꯛ ꯃꯦꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯦꯇꯤꯟꯗꯥ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯨ ꯂꯣꯏꯅ ꯂꯥꯜꯂꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯛꯇꯤꯁꯨ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯦꯇꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯁ ꯍꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯖꯒ ꯑꯁꯤꯕꯨ ꯊꯥꯡꯒꯠꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯤꯁ ꯍꯅꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯦꯇꯤꯟꯗꯥꯁꯤ ꯁꯛꯇꯤ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯤꯁ ꯍꯅꯤꯒꯤ ꯀ꯭ꯂꯥꯁꯁꯤ ꯂꯥꯛꯂꯝꯃꯤ
अमुक सुमांगना यामना सारदुना क्लास से लेरिबा छात्रसिंग असुमना हायरमी नखोय याम मथुना परेंग साने लेप पॉयदुना छात्रसिंग असु लोइनि लेफलमी मसिग मतुंगदा प्रिंसिपल असिन अमुक छात्रसिंग असु असुमना हायरमी ngarang numidang aigi yumda nakoi singa simarakta kanaguma amana lai aina matau karamda khanglibano haibasu hairibu revelers aina ngarang numidang aigi yumdagi phangbani hairami amukse principal asina matinda da sum hairami ngarang aigi yumda thokiba singa du matinda nangna loina tawba natra haiduna principal asina matinda ngaksam ase paidu lerami tanja ase matinda na maki shakti su sinaduna blackboard asida chok ase pahanduna miss hani gi mapagi thawai ni ehenba saduna asum ni ehalami principal transpose rangna miss hani gi mapagi laukhiba lanthum amadi स्कूल चिंग से जाम थुना मिस हनी पीथोको नंग करीगुम पीदब तारबदी नंगसु अने सिखिबदुगुमना सोइदर मथों मरंग खंगदेबदा सिरगने हायरमी अदु प्रिंसिपल असिनदी ब्रेक बोर्ड से इरक्रिबसि उबदा माग यामना पाखलमी अमुक्सि मेटिंदाना माके शक्तिसु सिनेदुना चो अमदि डस्टर चिंगसि लोइना पाहिलक्तुना प्रिंसिपल असते पाललमी मसिन मरम मबना प्रिंसिपल असि लमाय तुखिरमी मसि मतुंगा छात्र सिंगसि लोइन नोक्तुना प्रिंसिपल असि येंगदु लेरमी अदुदे प्रिंसिपल असि संगलेदुना छात्र मबु क्लास की थोना लंथोप मार्टिंडाना माके शक्ति सिनेदुना प्रिंसिपल से लंथोकिबा छात्र सिबु अमोना हललक्तुना प्रिंसिपल से तुहलमी मसिग मतुंगा प्रिंसिपल सिबु मार्टिंडाना अदुगुंदु लाकनारमी मदुगि सिमदक्ता छात्र सिंगसिन चानबे पोसक सिंग सिबु प्रिंसिपल से मसा लोइन थोमलमी मसिग मतुंगा प्रिंसिपल से महम से लैबा ngamlore खनबदगी महाना महम से थादोक्तुना चेनखिरमी मतौ असुम तौदुना प्रिंसिपल ना महम से पुंसि चुबगी थादोक्तुना चटखिरमी मसिग मतुंगा मिस हनीसु माकी युमसि फंगलमी मधुगि सिमदक्ता मार्टिंडाना मतम पुनमक्ता मिस हनी के मयमदा चत्तु लेरमी नोंगमा नोबेरमा मार्टिंडागी ममा मपा से यामना पाखलदुना मिस हनी के मराक लागलमी अमुक्सु जिनियाना माकी मचानुपी मार्टिंडादा सुम हायरमी नंगी बाबासी सीआईडी सिंगसिन सोयना फागदोरे अदुना अखोयना यामना थुना कंट्रीजु थादोक्तुना अतोक महमना चक्रसे हायरमी अदु मिस हनी नदी मार्टिंडागे फैमिलीसदा सुम हायरमी मार्टिंडा से यामना ज्ञान ताबा नुपी मचानी आइगी नाका थमिरम लो हायरमी अदु हैरी नमु मिस हनी दा सुम हायरमी मार्टिंडा हारिबु नुपी मचा अस्ति नंगी नफमदुसु करीमता कानबा आंगांग नुपी मचा नत्ते हायरमी अदु मिस हनी नु पाखुम असु नुपी रगलमी नंगी नचा नुपी सि यामना टेलेंट लेबा नुपी मचा अमने हायरमी मसिग मतुंग मार्टिंडा ना मिस हनी के मराका जेंसन दुना वांग सुम हायरमी मिस नंग एसु योपी रगरा हायरमी अमुक्सु मार्टिंडा ना अडॉप्ट तौबगी सर्टिफिकेट असिबु माकी मपादा पीदु सुम हायरमी बाबा नंग सर्टिफिकेट से साइन तौरो आई मिस हनी दा जोल लगा हायरमी मसिग मतुंग दमु हैरीना एडॉप्शन सर्टिफिकेट साइन तौदुना मिस हनी दा सुम हायरमी मिस नंगना मार्टिंडा से योखरबनिना मार्टिंडा की दमाइना ngasi हायरब नुमित अस्तिक पैसा हमदा पीबा ngamlo हायरमी मसिग मतुंग हैरी अमदी माकी नुपी सिदी गारिसु थौदुना बहाम अस्ति चटखिरमी मसिग मतुंग मार्टिंडा अमदे मिस हनी मखोइ निसि जाम नुंगाइ लेरमी मदुगि सुमदक्ता प्रिंसिपल ट्रांसबुन ओइरंबा स्कूल असि प्रिंसिपल असि मिस हनी न ओइखिरमी अमुक्सु मखोइनि महमदा यामना नुंगाइरिबदी मखोइनि न पिकलिंगाइदि निंगजरकपा यामना नुंगाइना हिंगबा पामबदु मखोइनि महमदा थुंखिरमी सिनेसिबुलगा मूवी असि अरुब ओइरमी मयाम मूवी सु नुंगाइबिरबा तारबदी चैनल सु सोइदना सब्सक्राइब तौबिरमु।